Assam Police ka khut thoknaba Hmar Lalhouba ahum Leikhidaba adu Thigatpinaba Kuki Zo phurup ki nupi organization Singna Union Home Minister Amit Shah Memorandum ama pishinkhre India Today NEG report amana hai thodok aduda Leikhidaba Lalungawi Hmar Lalbeklen Hmar amade ke Joshua Lalrensangge misiga mari lengnana Thigatpinaba Memorandum adu Kuki Women Organization for Human Rights amasung Hmar Women Association na pishinkhre hiramasiga mari lengnana Hmar Women Association gi President Rebecca Marnhai misi asiga mari lengnana chathakiba inquiry adu gi report asi angakpa phawi thodok asi India gi constitution na lebak asigi citizen sing da piba hingbagi hak adu phongna khonggoina bani haide Union Home Minister Amit Shah Pishinkhre Memorandum aduna hai misi asiga mari lengnana police na official oina Fongdorakpa wafam sing aduga video evidence sing asiga aduki matek khetnaba thingnare Assam Police na miyoi sing ase Leikhidaba gi maramda sajinaba yumpham yaudaba wafam kaya fongdoktuna thodok asiga mari lengnana chathakiba ka henba thong sing aduge maral kupshinanaba hotnare miyoi ahum adu faba matamda makoina police ta mapung fana cooperate tawki amade makoina police ta ka henba lichat chat khide haibase Makoi Pabage video footage aduna kudam oire. Police na sirakliba maral asige mayokta Chorachandpur Senvon, Chandel Jiribam amade Assam ge Haflong yauna Kuki Singna Khundaba mafam kayada Kuki Singna Khongjet amangasi chatuna Khongjang Taksinkhre, Khongjang Sing asige saruk ama oina Kuki Women Organization for Human Rights amasung Hmar Women Union na sinduna misi asige matangda achumba wayel fangalu haiba demanda Malviving playground ke pace ground manakta leiba wall of remembrance fauba miyam gi oiba khongjet ama chatkre haide